Sektaagi Living Museum da lakchabasida akoigi tada hidam khamba aiga lakminajari akoigi Living Museum gi chokidar gi mayambani mana sidaisida yam nungaiba Natum Ching aina ama leiko Natum Ching si kadom lere Natum Ching si adundi nongchup Kogburom da sidagi ko Kogburom da Natum Ching aidana sidagi di udre Natum Ching aidana ama lei adugi Natum machim manauna Sekta sida palambagi ahal laman jingi wari aduga makoina thang phengamba kaidoba mafam ama sidaisida ta khambana lei masi kanana su thawoi bidre haidana aduga Sekta hariba mafam si akoigi chaitharol kumbawagi matungina Meitei ningthau akoigi Kanglada pangiba Meitei ningthau gi paringda unsuba Meitei ningthau Meitei Loyumba haibasi 1074 dagina 1122 1122 AD bhauba pangiba adu Meitei ningthau ni magi kenosida magi haktaki chaitharol kumbawagi entry da sumaina yauri ai quote tawjage chaitharol kumbawada yawbasi mahak thakta nga thu thokpa sa thu thokpa phan ama leye pio haibada pidaduna manai angom ningthaubu lan chokna haluye Sekta ngame haidana landi maktanglen chakpa taw akem taw asina chingba mi taru phare haidana sumaina chaitharol kumbabada lachan nama yauri masina takpadi 1074 dagina 1122 bhawagi matamda palamba Meitei Loyumbagi matam bhawdadi Sekta hairibasi apunba Meitei manungda yawdaba tonganba masak abaga loinana leiramba tanglu amani haibasi taseng na tai masreisa aina ngasi chachagodoribasi Sekta Living Museum hairaga khangnaba Sektaagi kai Sekta mon haina leibot mafamdu chachage laibok thirisi sigi akoigi mathakta kupsillibase masigi manungdani akoigi chafu ngasai secondary burial gi leirambasing ado building sigi repairing gi damakta repairing tawnanaba Manipur Sarkar na hojik kanna akanba thabo paikhalli maru na Archaeology Department na orini ko repairing tawnanaba akoigi akanba thabo paikhatpasida mana makhadu da tadanaba masi kupsingre masi akoigi hana haibirabani adusu amtang di changjage na masi utpa ngamjadabasi yamna nungaijade masi akoigi achauba pukhri dauna tawthu eraga manung sida akoigi chafu maron leibani masi adum namak aihangna thijinjaraga phangjaba photo khara ai uchage matang sida masi akoigi hujiki kupsilliba makha sida akoigi pukhri dauna achauba luna tawdhabani masisida akoigi secondary burial gi chafu singji metal gi oiba yai akoi pottery oiba yai atai polam kaya amasu phangibani ado masi maron ama tawba horega leiron amuk chanjinba adegi leiron dugi matakta amuk atopasing ama amuk tawba adu main tawna maron yung longkhatnarega laerega akoi mathang tawraga akoi mathak thangba leimai mathak thangbada achauba leitong akoi chingdum macha dauna leibani sugumba akoi Buddhist singi chatnabida chugumba leirakpa sigi phibam je hauji Assam gi Charaidio district Charaidio hariba mafam sida akoi pre Hindu akoi tai ahom jingne Hindu oidringegi mamangda chatnaramba mafam sing leitong mayam ama ngasisu uba phangli Sektaagi Living Museum da lakchabasida akoigi tada hidam khamba aiga lakminajari akoigi Living Museum gi chokidar gi mayambani mana sidaisida yam nungaiba Natum Ching aina ama leiko Natum Ching si kadom lere Natum Ching si adundi nongchup Kogburom da sidagi ko Kogburom da Natum Ching aidana sidagi di udre Natum Ching aidana ama lei adugi Natum machim manauna Sekta sida palambagi ahal laman jingi wari aduga makoina thang phengamba kaidoba mafam ama
सिदैसिदा ताखंबना लई मसी कनानसु थवई बिद्रे हाइदना वासक नु अदगी थांफेंग नु अदगी अमना करियबा सगोन तोंग मबानी लापगी कदाइदनो संगदे हेता चंगोने तिंगंग युरसु युजसनो नुंगो अमना मखादा लेबनेबा अदु नुंगो की फातो फजन काखो नंग की सेदो सरबिना ओ नुंग अम लेगे असी नुंग से असीना मखादा फैबम लेबनेबा फैबम उररोयबा बाबानी वासक नुंगनेबा अदु वासक पुदि करी वासक खिबनो खंगदे आई वारीदा आइना खंगबा अहमदि हाइबा बानी सिदि केनरुची को ताबने ओ वारीबु अदु मोय अनि नातुम चिंग मरी लेनबय वारी गादी कनो तौद्रो लेत्रो मोयनी मनाव पाटेंबदगी बाबानी हातोकनगी नातुम निंगन थोलिसि ओ अच्छा नातुम से अदगी करी वासक नुंग करा वातक नुंग नसी अदगी थांफेंग नुंग करा थांफेंग चलो दो सुम नंग मांग मांग थाउने आई चलदी यारोय थांफेंग नुंजु सेक्टागी वारी नि सेक्टा जी आईगी कैसु खंगजदबा आईगी मोतदी अखोगी मैदिंग लोयुंबगी मतम अखोगी 11 सेंचुरी एडी लोइसिलकपा अदुगा 12 सेंचुरी हौगलकपगी मतम अदाइदा पालंबा इनिंगथौ मैदिंग लोयुंबगी मतमदा ओ सी लिपता हा लेबो नों हा अदु सुंबा मरु ओइबनेना तौरिसि नोइगी सेक्टागी कांगुनसु थंबा यादरब्रो थांफेंग नु अदुसु काखो नंग आईदी कापके सिनीने अदो संबंजीदी कमाई थुदे उनिया दुनी अदु थांफेंग नुंगदुबो कदाइदनो फोटो खिब्रो अदु काफन खिदुरी बदिनी है मोनी फेंगम बै थांग निनु लेबनेबा पाइदनी लेबि आई कापो फदना खोग फै आई बुदी कापके हारी बिने उद्रिजिनेबा लूरिसे पाइदे लेबनेबा लेबिदी मोनी फोटो खरबरो लेयेबा कदाइदनो फोटो खरबा है लेबने सिदैदा अदु मसुगुंबा वारीगा कोनबा मफमसिदी नोई सेक्टागी अहल लमन सिंग नहारोल सिंगनसु थंबा होंगनयनी पाइदे लेबिबने वारीदु मुटखरदी वारीदु पुखत्ति देबा अदुरो नते दुम लेबने फंगद्रे सेक्टागीदा सेक्टाबल लमदम सिदा नातुम मचिन मनाव न पालमी हा अमना कायदा अदुदी सगो नुंग कराय सगो नुंग औ बुदु जसि केनो थारब्रो पो थारब्रो सिबो फैदोन सिबो सगो नुंग सिलेबा थांगिंग नुंगनेबा सगो नुंग आइसेना करमाइन तौबनो नते करी जे तवमी हाइनो मोनी पालंबगी नुंग ओइने लेये हुजिकी ओ या गाय सगो नुंग ओइने तो खिदल अखुनी लाचमान इमति मनाव लापगी तोंगको थगो ओ सी याम फजना लई यंबियो मनुंग सेइदा सिना सगो नुंग कौया हे ममांगै मतमदगी लैराबा अदु सुगुंबा मसिदी कनो का तौ लाइथौ तिनथौ का तौ चहिगी तौ तमोइना तौबुदी खंगे खोई सुम सी हिंगोन से कनागे हिंगोनो कयुंग हिंगोनो इम्फाल दगी लाक पड़ा अथोपम नेबा अदो सुगुंबा मफम असुक सेक्टा ऐसे अखोगी मैतई की मणिपुर की पुवारी दे याम मरु ओइबा मफम अमनी
Sektaagi Waaree masayisda akhoi migi saru sayang phumbam mai mai ngamjaba phumbam matamda akhoi leitiengi potlei polom chairam ha haptana charik puraso adagi kari kari lik phang pareng buraso sana budi yawong godong mande yawong basu yai kana khangni adu sumba seisda akhoi natum machim manaw na palami haibagi wari ama leire alamajing na madugi khudam moina mokhoi wasak nung adagi kari aman thangpheng nung leramne aduga sina sagol nung haiba natro sagol nung si mafam si phajana lei adu sombasi khara phajana thambiba yai ariba mana ngasi ngarangi wari natabani na masi masu akhoi masi akhoi tada hidam khamba ai ngasi tada khamba natradi ai Sekta Living Museum gi show su ai phangjaroi adu masi su ngasi lakchabagi matek si masu uchage Sekta da natum machim manawna palami haiba aduga sigi kawbu romda natum ching ngaidana natum ching ji Tiger Hills ki nongpol lomdu natro or natum ching na hanbra Tiger na konbra Tiger di khangde natum ching ngai na uji machim mano hatok legi adu gi du khange masima ai masima su pawdom jage sumba mafam Sekta sida masum kaya sisu akhoi Manipur gi ngasi gi apun Meitei gi saktam sika maintong sagalakibano haiba sida yamna kanaba machak khara adum phangani haina khanjai masibu tabiriba yengbiriba khwaigi mafamda su mahok sagu sanathongi Manindra konsam aihakna doluk chari